Singkhong Singyada Laurang Suriba Loumi Sing the Tohaning the Batodok Tok Tanapa Mangzona Pau Parak Naba Manipur Police na Loumi Sing the Kanghalakle Bisnupur District Puvalagi Singaruk Local the Toki Batohaning the Batodo Adugumna Manipur Git Singkhong Singyaga Tainana Labal of Fam Sing the Makata na Tohaning the Batodo Sing Tok Tanabagidamak Hauki Bazun Kun Ganepanda Security Advisor na sire Logduna Manipur Lengaki Chief Secretary DGP Amadi Security Gamari Lenaba Singi Mipam Pang Tok to Nakana Krehina Manipur Police Control Room na Tadro Zerola Manakanghalakle, Zerola Duna Makata Duna Hai, Manipura Hujik Lau Uta, Europagaloina, Loumi Singna, Masagi Kumamagi, Sanab, Lau Unaba Horakle, Loumi Sing the Masagi Lopam Sing the Maningtam, Laurang Subayana, Bukidamak Central Security Force Singna, Singamadi Tampaki Mapam Sing the Ngak Sen Bukitabaksa Tariba Sigimatakta, Manipur Police Parson Sing Sutamduna, Ngak Sen Bukitabaksa Taba Hore, Handak Togok Tokiba Puvalagi Lopam Sing the Su, Ahenba Security Force Town Cray, Lauta Horopagaloina, Loumi Sing the Kana, Laurang Suba. Hunarako matam oibana Manipur gi lairiba district khutimaki SP singda police headquarter gi maikaitigi alert message thaduna mathau taba security gi cheksin thorang lokhatna ba khangan khre Manipur police gi senior officer singna masaya na khudong thininga oiba mafam singda chatuna mafam adu the security na lokhatliba ngak senba gi thabak kupna yengsilli amadi ahenba security thambagi mathau taba mafam sing Khandok Pagaluna Matau Taba Tabak Sing Lokat Naba Kangan Kray, Kulai Piper Militant Sing Nat Singa Naba Lopam Sing the Kum Taratuna, Loumi Sing the Kihan Kangan Bagi Tabak Satarakta Naba Security Force Yapun Bakangbu Sing Na, Singi Manu Hansen Mom Pam Sing Yauna Tongan Pam Sing da, Toina Combing Operation Satari, Lopam Sing the Kariguma Tohaning the Batodok Tolokpa Matam da Kutaki Oina Sang Sinduna Miam Gimatang Panaba, Flying Squad Amadi Quick Response Team Shamduna Tamle, Marilena District Administration Amadi Police Yauna Miam Mipam Pang Tokuna, Loumi Sing the Laurang Suva Satpama de la Butagi Karakpogi Matam Kana Kray, Manipur Police Control Room Geserola Sinamakata and Manipur Mia, Maruena, Loumi Singna, Mikum Home Sing the Labugaloina, Singana Naba Kudung Tinga, Oivelopam Sing da, Laurang Suva Satka, the Loumi Singna, Satringagi Mangoina Manang Police Station Natraga Lopamadubo, Gak Senbaki Tabak Sataliba Security Force in the Pau Piram Nabasukang Lagle. Naga ki lam singda German natraga Tiger Road Sembaya Haina Siru Student Union Northeast India ki Information and Publicity Cell na thadroko zero amanasu khangalakle zero sin makata na hai mahairol dagi hauna Naga ki history tradition amadi legal gi miyeng da yenglabasu German Road natraga Tiger Road ko ba ama leramde hailiba maming ase niyamla na Naga miyang ki apama ki mayokta Naga ki lam singda nampu da semjilakpani maramaduna Ministry of Home Affairs na iram asigi matang da miyeng sangduna athubu matam da semjilakle balambi asi thingadabani karigumba lambi semjilakli basingi apamba da leptuna makatana semhan batarabadi community masel gi marakta thohaning da bathodok kya tholakpa yai India lengak na su haidaba Naga gi territory amadi saktam da singnabaga loinana semjilakli balambi asi thingani haibagi chapsaba thajaba pigadabani loinana Naga gi lamsing da thamjilakli ba kuki militant singi camp sing athuba matam da lokthokadabani asiguma kanglon kaina thamjilba camp sing asina ingna singna lejariba Naga miyam da saung nungnang ba pokhalle haina su phongdorakle Lusing Bakhanaba Mikhal Pangthok the party the Nakpak Tanarakadabana High Command Kalakpa, Lusing Bangai Bana Pai Hane Bomsana Pondo Cray, BJP Manunga Lusing Bakhanaba Mikhal Pangthok the Nakpak Tanarakadaba, Labana, High Command Lusing Bakalak Bangai Bana Quaidagi Faihana, Lamlai Kendragi MLA KS Ibomsana Pondo Cray, BJP Lamlai Mandalana Sinduna Lamlai Kendragi Manungsana Leba, Telo Sanada, Leba, Kang Sing the Ban Mohasoka Marilena, Utabagi Taronga Marilena Wafamase, MLA KS Ibomsana Pondo Kibane. Thoramadu the BJP Lamlai Mandal President L. Syam Telosana Saijang ZP member Ezamini Pudongbam GP Gi Pradhan I Prem Sawombung GP Gi Pradhan and Danesona Singbana Saruyake Thoramadu the MLA KS Bomsana Makhatana Haiki but the Haukiba Sahi 2023 May 3 Degi Hauduna Sataraki Balan as a Losinaba Center na Lokalaki Tabak Thoram Sing Asida Lupkayana Amato in a Punsindana Tabak Torapasi as Obu Kongpam Ama Laurakpani Lup Sing Puna Tabak Tauring as the Lana Sigi Watersin Purokton Mahusagi Punsida Hanjan Hanna Bohonabada I quit Puna Hona Binabasangi Miam Nasu Asoba Todang Lobu Matakta MLA Sing Nasu Mana Mana Number Todang Lopam 2A IDP Sing Mayum the Hanjal Hanna Bamarilena Kendra MLA Sing Mangzil Taduna Honaba Matautai Tangdula Taba Mahusagi Punsida Hanjilak Labamatung the So Miam Gilengak Soidana Lakani Yaraga the Hosik Lady Papia Si Sangduk Tangida Lengak Semaunaba Honari BJP MLA Sing Hausuk Maki Oina Yamna Nuksina Lady BJP Singi Marakta Lusing Bakanaba Mikal Pang Topo Matamda Lusing Bo Oihona Bohonarapada Nakpak Tanarakadabana High Command Kalakpa Lusing Badu da Punna Sagal Minanaba Torang Tauduna Lady Hana Sumahana Makatana Fondoke
Bisnupur district ki Loumi ayambadi salak sare lengakna karigidama buffer zone thamlibano haina Loumi singna phongdorkre Bisnupur district ki oina Loumi na lau uba sangbada security na athengba pirakpa amasung Loumi bu nongmaina kaptuna sohalakpa thodok sing mathang thokhraba matungda district asigi manung chaliba sunu siphai ki Loumi somoindro yumnapna phongdorakibada isagi lau pari ama hena Nganklawai ki high canal gi mathak thangba sarukta leijabani mafam adu da lengakna buffer zone haina khaidok piduna sangba yadabadagi lau uba phangdana lerakliba chi sahi ani henjilakle ahanba lan horpo sahi 2023 dadi lengakna lau gi patana singba mari lenaba se sang thagala u haiduna thagalaga sel oina lupa lising 38 khara hena phangki adugi matung sahi asigi oina de lengaki makaidagi karisu hairaktre mari lenaba dc na singbada application kaya thajan khre adu bu karisu ohongba leite wafam amata hairakposu leitre Loumi aikoina Zabadi isagi laufam da sel lakfam oijabani na lau uba phangdraba amasung atai thabak sufam su leitabadagi sendok lambi leitre lengakna khoibu lau uba phanghanbiyo haina phongdorakle su abrogate tobiyu haina lup marina home minister da ai bacherol pisin khrei kumja 2005 ki august amadagi Indian army na kukilal holup singi apun bulup oiriba keno amadi UPF ka suspension of operation gi ayaba thamnarakiba amasung august kungani 2008 tagina keno amasung UPF ka Manipur amadi union lengaki maikaida tripartite su agreement taunarakiba adu abrogate tawgadabani haina tongan balup marina home minister da ai bacherol pisinduna wakat khrei arang pisin kiba ai bacherol adu indigenous peoples forum Manipur gi president Asangka Sar thadau NP Manipur gi president and James thadau Meeoi alliance ki convener Birmani Sagosem amasung foothill Naga coordination committee ki convener Karalung James na punna khuyek pikhi lamai ani panba wakat cherol adu da phongdokiba wafam singi manungda February 19 2025 tagi president rules na halaktrengegi mamangda leramba Manipur lengakna recommend tawrambagi matungina su abrogate tawgadabni natragana popular government ama Manipur da leihalo amasung masi natragana su agreement gi recommend renew tawba ngamba miyam ki lenga ama semnabagi damak amuhanna mikhal pangthu haibasine KNO amasung UPM na konsiliba kuki khulai paiba group singna sugi ground rule thugaibada natana May 3 2023 dagi Susanpur amasung torbung amadi Kangbaina singba mafam da leiba yum sing mai thaduna violence ki thabak sing sa tharaglibani haina supanki su agreement asina Manipur leminariba phurupuna mapu tangdu leita handre hairaduna su agreement asi non violence ki pambai oina sijinagadabani adabu violence tawba singa thoknaba oina sijinaroidabani haiba wafam su phongdokhi hairi Arong High School da lenga ki oza amata karak lamdre haji Kaksim district ki manung sanna leriba Arong High School da lenga na tharakiba oza amata school adu da karak lamdre oza singa duna lekai adu dagi oza nipan nek tuna angang singa du mahai tambibagi thabak oina zatharam le haina Indigenous Youth Association of Kanglaipa Iyak Kaksim District Committee ki President Inaubina Phongdorokle Inaubina makhata na hai Iyak Kaksim District Committee na Kaksim ki Zonal Education Officer na koleba school singda ngarang dagi koina satuna yengsinbagi thabak sathab Horakibani Ngarang Arong High School Jalupu Matamda Yamna Nunanga Aba Pibam the Ledam Kibani Haiba Arong High School Sida Puna Mahiro Samagatara Palay Headmaster Yauno Puna Lengaki Ozatare Lay Yaki Thomising the school at the Yoba Matam the headmaster Di Masanungai Haram Laga Han Kre Haiduna Ledam De Adugo Ozataru Adusu Amata Ledam Kidabani Mahiro Sing the Hangloba Matam the Ozataru Adu the Tamagi Manunda Ani Home Tamak School the La Ihaina Pondoraki Piba Masida Haning the Buapam de Lengak Talapiduna Tarakiba Oza taruk aduna sel khainaraga oza nipan nek laga mahiroi singda takpi tambibagi thabak sathari haibasi lengak na piba talap sing adu makhoina amu atopa oza nek na bagira haibasi asobo wahang amu oirakle school gi headmaster da phone tawduna wari sanabada fazana cooperation piraktabadagi zonal education officer ki office da chalubada ZEO leramdabadagi circle AI lokendro ga wari sanakhi iyaki maikaidagi circle AI da school gi oza sing adu kobiro wari sananabagi tanja ama lahausi haiba matamda circle AI na hayeng school da chalaga oza sing ga wari sanaduna yasinaro haina yamna daita yaudaba pakhum pirakhi circle AI Lokendro na oza singa phaminaraka yasinaro hairakliba si lengakna circle AI ama oina piriba power adu sizinadre masana masabu daita yaudaba officer amani taksabani circle AI gi oza singa manaraga huran bani haibada haiman bathokloi asiguma thawong si mapuga huran baga manaraga masana masagi mapot huran jabani maralaibo oza sing circle AI ama regional education officer ki mathakta mari lenaba education director na miyeng changdona mathauta ba thabak sing paikhatnaba Iyak Kaksim district ki maikai dagi phongdorokle Israel ki strike na punna Meeoi chahum hatkre Israel ki maikai dagi ngarang ahing sathakiba air strike amasung nomai kapa ki thodokta Palestine macha maudraga mari sikhiba du tharaga punna pungni phunifan ki manungda punna Meeoi chahum hatkre haina Gaza media office ki maikai dagi phongdorakre
PM gi Manipur khongchat achumba oirabadi anoba asa ama purakpa ohelasi haina Loumi Council na phongdokre July thada India gi Prime Minister Narendra Modi Manipur da laktuna Sursanpur da yorakani haidba pawsin achumba oirabadi mahaki khongchat asi Manipur da anoba asa ama purakpa ohelasi haina Loumi Council na phongdorakle ngarang Loumi Council na thadorokiba serol amada Prime Minister lakani haidba pawsi tapda nungaiba harauba kapningba punamak yana khre sahi ani hena ngaiduna lakpadu phau baga manaragane mahaki khongchat asi official oina lautholakpa leitrabasu thajabadi asum hengalakle karigumba PM na lakpriba thoklabadi aikhoigi lamda mahakpu thawai haksang yauna taramna okane maramde mahaki khongchat asida matam sangna awaba mayoknaduna lerakliba miyamgi asada thawna ama pibagum thokle haukiba sahi singda minister gi level amade politics ki khudjawdana wari sana khre adusu awangba thaki official singa adusu asi phawba political gi oiba waroshen purokpa ngamdana lerakle India ki makok thongba Meeoi ama lakpa haibasi karigumba kharadi ahongba purakani thajai mamengda gi oina lakpadi tawbigano khongchat asida lorokpa thabak aduna matam sangna awaba khangliba miyamda ano inot ama soidana purakani haibagi thajaba thamlei iramdam asigi miyamgi tunggi yaifana shanti purakna bamadi tangdolai taba punsi ama purakna bagi tamakta Loumi Council matam pumbada lengak chanminagani haina serol asida palakle loinana center lengakta hangningbadi PM gi khongchat asi thajaba amu hanjilaktraba hanagi punsi mahingda halakna bamadi punna political solution ama purakpa ohenbi haina serol asida phongtorakle entrance test thaba yaudana anga ama admission tawi haidabasi yumpham yaudabani haina principal kherodana phongdorakre tang ani numidang pung 8 gi Manipuri pauda handak pangthokiba iboton sana Girls Higher Secondary School gi class 11 science stream gi admission entrance test thaba yaudaba anga ama school asida admission tawi haidabasi yumpham yaudabani haina iboton sana Girls Higher Secondary School gi principal M. Keroda Devina Phongdokre Wafamasi ngarang uripokta leiba iboton sana Girls Higher Secondary School da pangthokiba pawgi mifamamada phongdokibane wahana makhatan high school sigi oina handa class 11 science amadi arts stream gi oina entrance test tawki adubu commerce stream gi oina de entrance exam tawki de haina phongdokhi school sigi entrance test ki matang du su nukti gi phongba pawse anida su hawkiba laikre amadi school gi notice board so entrance test ki matang da thokiba notice adu hojuk phawba thetuna leiri haiki 2032 da asteroid 2024 YR4 na India da corridor oibana sauna akaiba piraba yai haide ekui kuijana astronomer sena asteroid 2024 YR4 thengna khibaga loidana khongjal yangna faidaba asteroid asina 2032 gi December 22 da prithvi gi lemai da faisilaktuna prithvi ga thongaina ba yabaga phibam da leibana asteroid asina India da corridor oiba maramna India gi oina asoba ama ta thokani haina akhang hai singna panare haidaba 2024 YR4 asteroid asi chaurana meter nifu dagina samarom pai NASA gi paw matungina haidaba asteroid asiga prithvi ga thongaina bagi oithokpa chang asi chada manga dagi taret phawbu leibana prithvi gi mipung khudimak na hojik yamna mipaina ba poknari paw asigi matungina asteroid asina Torino scale rating sizinaduna kaya yamna prithvi asida sokhan ga dagi haibagi akupa monitoring tongan ba space agency singna thijili wire gi report matungina di asteroid asina solar system da leiriba atai planet singda de impact pibagi oithokpa laite tawbutabu asteroid asigi corridor oiriba lebak singdadi kharamakhay di sohalaba yai haina phongdokle asteroid asina phawduna chatkadaba mafam haibadi corridor sing asi prithvi gi oina northern south america phawduna Pacific Ocean dagi Southern Asia Arabian Sea amasung Africa dani aduga asteroid asigi yamna akanba oigani haina panareba corridor asi India da taragasu asteroid asina atai lebak sing haibadi Pakistan Bangladesh Venezuela Colombia Ecuador Sudan Nigeria amasung Ethiopia haiba lebak sing da su chawna sohanba yai haina resource sing na phongdok narakle sing da sulenga kledi khangan si haira paunai khogi editorial da thamlakwe Manipur gi singi mafam singda Manipur lengak na pungning sangde kanagumba singda tawning ba thabak tawbada lebaki oina fawa natraga phate harabasu yengsinde habase chahi lisang sena Manipur gi miyam na haiduna lakle lengak na singi mafam singda pungning sangda bagi fal na yelhaumi na taba Meeoi kaya laktuna khunda sanba zumna khundabda hendoktuna lamgi maming phawba thoduna
ꯈꯨꯟꯗꯥ ꯁꯟꯕ ꯑꯃꯗꯤ ꯎ ꯋꯥ ꯀꯣꯛꯊꯣꯛꯇꯨꯅ ꯑꯥꯏꯟꯅ ꯊꯤꯡꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯒꯟꯖꯥ ꯑꯃꯗꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯔꯛꯄꯗꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯣꯏꯔꯛꯇꯨꯅ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇ ꯑꯀꯥꯏꯕ ꯀꯌꯥ ꯃꯔꯨꯝ ꯄꯤꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛ ꯀꯌꯥ ꯃꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯄꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅꯕ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯒꯠꯄꯒꯤ ꯊꯧꯗꯧ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯈꯥ ꯃꯥꯏꯀꯩꯗ ꯂꯩꯕ ꯇꯨꯔꯦꯜꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯗꯕ ꯊꯣꯡ ꯁꯥꯖꯤꯜꯂꯛꯄ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒꯨꯝꯅ ꯑꯔꯣꯟꯕ ꯊꯣꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯌꯥꯅꯤ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯐꯥꯎꯕ ꯊꯣꯛꯈꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯐꯥꯎꯕ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯁꯦꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯉꯥꯡꯅꯔꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯖꯔꯃꯟ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯒꯔ ꯔꯣꯗ ꯍꯥꯏꯅ ꯃꯃꯤꯡ ꯐꯥꯎꯕ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯩꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞꯁꯨ ꯐꯥꯎꯗꯨꯅ ꯆꯠꯂꯤ ꯍꯥꯏꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯗ ꯑꯆꯧꯕ ꯁꯦꯟꯐꯝ ꯁꯣꯏꯗꯅ ꯆꯪꯂꯝꯒꯅꯤ, ꯑꯗꯨꯒ ꯂꯣꯟꯅ ꯊꯨꯝꯅ ꯁꯦꯝꯕꯁꯨ ꯑꯣꯏꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯈꯪꯂꯕꯁꯨ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯗ ꯑꯊꯤꯡꯕ ꯄꯤꯗ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯪꯅꯤꯡꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯑꯁꯤꯗꯤ ꯂꯩꯉꯥꯛꯅ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯩꯉꯥꯛꯇꯦ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯂꯛꯄꯅꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯉꯥꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕꯗ ꯑꯀꯤꯕ ꯄꯣꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯑꯁꯤꯗꯒꯤ ꯐꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫